Akasbani Imphal Nolini Devi na pau pajari ahanbada maroiba pau Manipurda ngarang numidang wanam pau bada COVID-19 na narambadagi pakiba masing lising mga samri marphumari sure voluntary oina class 9 dagi 12 fawbagi school sing sarukara amuk hana hangdok hanaba chana kanglon thokre Kendragi lau singu mantri Narendra Singh Tomar na ngarang video conferencing ki kuthangda Rajya Mapanda bamboo cluster kunithoy hangdokre Amashung Pradhan Mantri Narendra Modi na ngasi Madhya Pradesh ke street vendor singa swaniti sambat pangthokani Manipurda ngarang numidang wairam phawbada nauna mi zama kunthra taruk naba pharakpadagi COVID-19 na narambadagi punna naba phakiba masing lising mga samri marphumari sure naba phabagi sangsa da humputara taruk dasmik amamari yore hauzik phawbada laichat asidagi laikidaba mi masing kunthra mapan chure nauna mi marphutara taruk COVID-19 positive oirakpadagi rajya sigi oina apunba positive case lising tare chani ani sure masigi manungta active case lising ama satruk humputara mapan leidi All India Forward Bloc Manipur State Committee na Unlock 4 gi guideline semdok na badabi tawri. Dol gi State Secretary na thokpa cherol amanahay hiram kharada guideline komthok pagi niyom sing amuka na yengsin tuna semdok pagi tangay fadabalay. Mizoram dangarang COVID-19 gi anoba positive case humpumapan thengna kibaga loinana rajya atu da active case masing samri niputare chure. Hauzik phawbada miyo isatre nifu manga naba phaduna research tokre. Apunba positive case masing lising ama chama marphutara nithoi sure. Meghalai tangarang mi nipuni toy nauna positive oirakpadagi rajya tuki apunba positive oiba masing lising ahum chupna humputara taruk sure ngarang mi sama yangkai taruk naba pharaki National People's Party ki MLA AC Istanbul Mominin COVID-19 positive oire hauzik active case lising ama chahum nipu humdoi leidi rajya sita hauzik phawbada naba phakiba masing lising ama satre tara taruk sure mi tara tare laikidre Tripura da nauna mi satu kunipan COVID-19 positive oirakpadagi rajya tuki apunba positive case lising tara taruk sama yangkai tare chure sikiba masing na sama yangkai ni thoi yore hauzik active case lising taruk satruk nipuma thoi leidi hauzik phawbada mi lising mapan chahum nipuni thoi naba phakre Arunachal Pradesh da mi sama marphu amagasu positive oirakpadagi COVID-19 positive oiba apunba masing lising mga chama marphu sure Active case lising ama changwa humputara truk leidi nauna mi sama kunmari naba pharakpadagi punna naba phakiba masing lising ahum changwa marphutara humdoi sure mi nipana laikidre Sikkim da nauna mi kunmapan positive oirakpadagi rajya tuki apunba COVID-19 positive oiba masing lising ama chamapan nipu sure active case changwa kuntha nipan leidi mi lising ama chahum marphutara taruk naba phakre taruk na laikidre Nagaland ngarang nauna mi kun mga COVID-19 positive oirakpadagi apunba positive case lising mari sani nipu mga sure ngarang mi yangkai mari naba pharakpadagi hauzik phawbada naba phakiba masing lising ahum sa tret kunipan sure naba phabagi sangsa da marphutare dasmik nipan ani yore hauzik active case samri marphutara taruk leidi Nagaland sarkar na rajya atu da Bharat ki atai mafam sing dagi lakpa miyoi sing sanglakpa amadi lau singu ki thabaki oiba oina kharak komthokle Mukhyamantri Naipiriwana Sabapati oidana pangthokiba COVID-19 gi High Power Committee gi mifamna waribadu lokhibani Rajya Sarkar na Strategic Economic Committee amachu semle Committee asina lau singu gi pothok hengat hanaba thaurang sing puthokani Panel asina semba project ama sel thadabinaba North Eastern Council da thakre Meghalaya ki Haksel Mantri AL Hek na hairi Rajya tu da ana laying ki thabak hena fagat hanaba Rajya Sarkar na honari Mantri na hai Haksel ki hauzik lairiba infrastructure fagat hanaba gi thaurang yathoknaba Jila Taramathoimaki Deputy Commissioner singna chairperson oiduna yengsin gani Meghalaya da ain kaina Bharat Bangladesh ngamkhaidagi Bharat lomda changsilakpa oiramgani haina singnaba Nigeria macha ahum phare makhoi adu Meghalaya gi West Jentia Hills jila gi antarjati gi ngamkhai manak ki kungang amadagi fabani Assistant IGP Graviel K. Langrai Nahai, Amlarem Subdivision Gi Thalumuida District Police na gari ama sek tobada Nigeria macha ahum adu phabani. Makhoi ga mafam adu gi mi ahum ga loina rakhi. Police na kunjasing adu yauna makhoi taruk wahang pahung tawri. Tabiriba pawsi Akasbani Imphal dagini.
ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯒꯤ 12ꯗꯒꯤ ꯚꯣꯂꯨꯟꯇꯔꯤ ꯑꯣꯏꯅ ꯀ꯭ꯂꯥꯁ 9ꯗꯒꯤ 12 ꯐꯥꯎꯕꯒꯤ ꯁ꯭ꯀꯨꯜꯁꯤꯡ ꯁꯔꯨꯛ ꯈꯔ ꯑꯃꯨꯛ ꯍꯟꯅ ꯍꯥꯡꯗꯣꯛꯅꯕꯒꯤ ꯃꯇꯥꯡꯗ ꯉꯁꯤ ꯍꯛꯁꯦꯜ ꯃꯟꯇ꯭ꯔꯥꯂꯌꯅ SOP ꯊꯣꯛꯈ꯭ꯔꯦ꯫ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯃꯔꯛꯇ ꯅꯣꯠꯕꯨꯛ, ꯀꯂꯝ ꯅꯠꯇ꯭ꯔꯒ ꯄꯦꯟꯁꯤꯜ, ꯏꯁꯤꯡ ꯕꯣꯇꯜ ꯄꯨꯟꯅ ꯁꯤꯖꯤꯟꯅꯕ ꯌꯥꯍꯟꯗꯕ, ꯑꯦꯁꯦꯝꯕ꯭ꯂꯤ ꯑꯃꯁꯨꯡ ꯁ꯭ꯄꯣꯔꯠꯁ ꯄꯥꯡꯊꯣꯛꯄ ꯌꯥꯗꯕ, ꯑꯣꯟꯂꯥꯏꯟ ꯂꯔꯅꯤꯡ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ, ꯂꯥꯏꯑꯣꯡ ꯎꯠꯇꯕ ꯃꯤꯑꯣꯏꯁꯤꯡ ꯆꯪꯕ ꯊꯤꯡꯕꯅꯆꯤꯡꯕ ꯑꯁꯤ SOP ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯆꯠꯅ ꯀꯥꯡꯂꯣꯟ ꯈꯔꯅꯤ꯫ ꯑꯗꯨꯃꯥꯏꯅꯃꯛ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯃꯃꯥ-ꯃꯄꯥꯒꯤ ꯑꯣꯏꯅ ꯑꯌꯥꯕ ꯍꯥꯟꯅꯅ ꯂꯧꯕ ꯇꯉꯥꯏ ꯐꯗꯦ ꯑꯃꯁꯨꯡ ꯃꯍꯩꯔꯣꯏꯁꯤꯡꯒ ꯑꯣꯖꯥꯁꯤꯡꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯕ ꯑꯁꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯑꯣꯡꯗ ꯑꯇꯩ ꯐꯪꯖꯤꯟꯅꯗꯅꯕ ꯄꯥꯡꯊꯣꯛꯀꯗꯕꯅꯤ꯫ ꯆꯠꯅ ꯀꯥꯡꯂꯣꯟ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯐꯝ ꯑꯃꯒ ꯐꯨꯠ 3 ꯂꯥꯞꯅꯅ ꯐꯝꯐꯝ ꯁꯤꯟꯒꯗꯕꯅꯤ꯫ ꯑꯣꯖꯥꯁꯤꯡꯅ ꯄꯔꯥ ꯇꯥꯛꯂꯤꯉꯩ ꯅꯠꯇ꯭ꯔꯒ ꯃꯈꯣꯏꯅ ꯂꯝꯖꯤꯡꯗꯨꯅ ꯑꯇꯩ ꯊꯕꯛ ꯄꯥꯡꯊꯣꯛꯂꯤꯉꯩꯗ ꯑꯣꯖꯥ ꯑꯃꯁꯨꯡ ꯃꯍꯩꯔꯣꯏ ꯄꯨꯝꯅꯃꯛ ꯃꯥꯛꯁ ꯎꯞꯀꯗꯕꯅꯤ꯫ ꯁ꯭ꯀꯨꯜ ꯀꯦꯝꯄꯁ ꯑꯗꯨꯗ ꯂꯩꯕ ꯀꯦꯐꯦꯇꯦꯔꯤꯌꯥ ꯅꯠꯇ꯭ꯔꯒ ꯃꯦꯁꯀꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯔꯕꯗꯤ ꯃꯗꯨ ꯊꯤꯡꯖꯤꯟꯒꯗꯕꯅꯤ꯫ ꯁ꯭ꯀꯨꯜ ꯀꯦꯝꯄꯁ ꯃꯅꯨꯡ ꯆꯪꯕ ꯑꯃꯁꯨꯡ ꯊꯣꯛꯄꯗ ꯅꯤꯡꯊꯤꯅ ꯄꯔꯦꯡ ꯂꯦꯡꯍꯟꯅꯕ ꯂꯩꯃꯥꯏꯗ ꯐꯨꯠ 3 ꯀꯥꯟꯅ ꯃꯥꯛ ꯇꯧꯗꯨꯅ ꯊꯝꯒꯗꯕꯅꯤ꯫ ꯁ꯭ꯇꯥꯐ ꯔꯨꯝ ꯑꯃꯗꯤ ꯑꯣꯐꯤꯁꯅꯆꯤꯡꯕꯗ ꯑꯃꯒ ꯂꯥꯞꯅꯅ ꯂꯩꯕꯒꯤ ꯅꯤꯌꯣꯝ ꯉꯥꯛꯀꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯈꯨꯗꯣꯡꯆꯥꯕ ꯂꯩꯔꯕꯗꯤ ꯑꯔꯣꯒ꯭ꯌ ꯁꯦꯇꯨ ꯑꯦꯞ ꯊꯝꯗꯨꯅ ꯁꯤꯖꯤꯟꯅꯅꯕꯁꯨ ꯆꯠꯅ ꯀꯥꯡꯂꯣꯟ ꯑꯗꯨꯅ ꯍꯥꯏꯔꯤ꯫ ꯀꯦꯟꯗ꯭ꯔꯒꯤ ꯂꯧꯎ-ꯁꯤꯡꯎ ꯃꯟꯇ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯁꯤꯡ ꯇꯣꯃꯔꯅ ꯉꯔꯥꯡ ꯚꯤꯗꯤꯑꯣ ꯀꯣꯟꯐꯔꯦꯟꯁꯤꯡꯒꯤ ꯈꯨꯠꯊꯥꯡꯗ ꯔꯥꯖ꯭य 8ꯗ ꯕꯦꯝꯕꯨ ꯀ꯭ꯂꯁꯇꯔ 12 ꯍꯥꯡꯗꯣꯛꯈ꯭ꯔꯦ꯫ ꯔꯥꯖ꯭ꯌꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯒꯨꯖꯔꯥꯠ, ꯃꯙ꯭ꯌ ꯄ꯭ꯔꯗꯦꯁ, ꯃꯍꯥꯔꯥꯁꯇ꯭ꯔ, ꯎꯔꯤꯁ꯭ꯌꯥ, ꯑꯁꯥꯝ, ꯅꯥꯒꯥꯂꯦꯟꯗ, ꯇ꯭ꯔꯤꯄꯨꯔꯥ, ꯎꯠꯇꯔꯥꯈꯟꯗ ꯑꯃꯁꯨꯡ ꯀꯔꯅꯥꯇꯛ ꯌꯥꯎꯔꯤ꯫ ꯅꯦꯁꯅꯦꯜ ꯕꯦꯝꯕꯨ ꯃꯤꯁꯟꯒꯤ ꯂꯣꯒꯣ ꯑꯃꯁꯨ ꯃꯤꯌꯥꯝꯗ ꯐꯣꯡꯗꯣꯛꯈꯤ꯫ ꯅꯦꯁꯅꯦꯜ ꯕꯦꯝꯕꯨ ꯃꯤꯁꯟ ꯃꯥꯏ ꯄꯥꯛꯄ ꯑꯗꯨꯗ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯟꯇ꯭ꯔꯤꯅ ꯍꯥꯏ ꯂꯩꯕꯥꯛ ꯑꯁꯤꯅ ꯍꯧꯖꯤꯛ ꯃꯄꯥꯟ ꯂꯝꯗ ꯋꯥꯒꯤ ꯄꯣꯠꯊꯣꯛꯁꯤꯡ ꯌꯣꯟꯕ ꯍꯦꯟꯒꯠꯍꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯁꯔꯀꯥꯔꯅ ꯕꯦꯝꯕꯨ ꯁꯦꯛꯇꯔꯗ ꯊꯝꯂꯤꯕ ꯄꯥꯟꯗꯝ ꯐꯪꯕ ꯉꯝꯂꯤꯕ ꯑꯁꯤ ꯃꯁꯤꯗ ꯁꯔꯨꯛ ꯌꯥꯔꯤꯕ ꯄꯨꯝꯅꯃꯛꯅ ꯀꯟꯅ ꯍꯣꯠꯅꯕꯗꯒꯤꯅꯤ꯫ ꯃꯟꯇ꯭ꯔꯤꯅ ꯍꯥꯏ ꯂꯩꯕꯥꯛ ꯑꯁꯤꯗ ꯋꯥꯒꯤ ꯎꯗꯣꯛ ꯍꯦꯟꯅ ꯆꯥꯎꯈꯠꯍꯟꯅꯕ ꯏꯝꯄꯣꯔꯠ ꯄꯣꯂꯤꯁꯤ ꯁꯦꯝꯗꯣꯛꯂꯦ꯫ ꯑꯠꯃꯥꯅꯤꯔꯚꯔꯒꯤ ꯀ꯭ꯔꯤꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯑꯠꯃꯥꯅꯤꯔꯚꯔ ꯚꯥꯔꯠ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕ ꯉꯝꯅꯕ ꯔꯥꯖ꯭ꯌꯁꯤꯡꯅ ꯕꯦꯝꯕꯨ ꯃꯤꯁꯟꯒꯤ ꯄꯥꯟꯗꯝꯁꯤꯡ ꯐꯪꯕ ꯉꯝꯅꯕ ꯍꯣꯠꯅꯅꯕꯁꯨ ꯃꯟꯇ꯭ꯔꯤꯅ ꯑꯥꯄꯤꯜ ꯇꯧꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯂꯝꯒꯤ ꯑꯣꯏꯅ ꯐꯪꯕ ꯋꯥ ꯃꯈꯜꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯋꯥꯒꯤ ꯄꯣꯠꯊꯣꯛ ꯁꯦꯝ ꯁꯥꯔꯤꯕꯁꯤꯡꯗ ꯃꯤꯁꯟ ꯑꯁꯤꯅ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯧꯃꯤꯁꯤꯡꯒꯤ ꯁꯦꯟꯊꯣꯛ ꯍꯦꯟꯒꯠꯍꯟꯅꯕ ꯑꯃꯁꯨꯡ ꯃꯄꯥꯟꯗꯒꯤ ꯁꯦꯝ ꯁꯥꯅꯕ ꯃꯆꯥꯛ ꯂꯩꯔꯝꯕ ꯑꯗꯨ ꯍꯟꯊꯍꯟꯕ ꯉꯝꯂꯒꯅꯤ꯫ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯉꯁꯤ ꯃꯙ꯭ꯌ ꯄ꯭ꯔꯗꯦꯁꯀꯤ ꯁ꯭ꯇ꯭ꯔꯤꯠ ꯚꯦꯟꯗꯔꯁꯤꯡꯒ ꯁ꯭ꯋꯥꯅꯤꯇꯤ ꯁꯝꯕꯥꯠ ꯄꯥꯡꯊꯣꯛꯀꯅꯤ꯫ ꯀꯣꯚꯤꯗ-19ꯒꯤ ꯂꯥꯏꯆꯠꯅ ꯁꯣꯛꯍꯜꯂꯕ ꯂꯥꯏꯔꯕ ꯁ꯭ꯇ꯭ꯔꯤꯠ ꯚꯦꯟꯗꯔꯁꯤꯡꯕꯨ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯅꯕꯒꯤ ꯁꯦꯟꯗꯥꯟ ꯂꯝꯕꯤꯗ ꯍꯜꯂꯛꯍꯟꯅꯕ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯆꯍꯤ ꯑꯁꯤꯒꯤ ꯖꯨꯟ 1ꯗ PM ꯁ꯭ꯋꯥꯅꯤꯇꯤ ꯁ꯭ꯀꯤꯝ ꯍꯧꯗꯣꯛꯈꯤꯕꯅꯤ꯫ ꯃꯙ꯭ꯌ ꯄ꯭ꯔꯗꯦꯁꯇ ꯁ꯭ꯇ꯭ꯔꯤꯠ ꯚꯦꯟꯗꯔ 3.5 ꯔꯦꯖꯤꯁꯇꯔ ꯇꯧꯔꯛꯂꯦ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ 3 ꯍꯦꯟꯕꯗ ꯁꯛꯇꯥꯛ ꯆꯦ ꯑꯃꯁꯨꯡ ꯄꯣꯠꯐꯝ ꯐꯝꯅꯕꯒꯤ ꯁꯔꯇꯤꯐꯤꯀꯦꯠ ꯄꯤꯈ꯭ꯔꯦ꯫ ꯄꯣꯔꯇꯦꯜ ꯑꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯕꯦꯡꯛꯁꯤꯡꯗ ꯀꯥꯟꯅꯕ ꯐꯪꯕ ꯌꯥꯔꯕ ꯗꯔꯈꯥꯁ 2,95,000 ꯄꯤꯈꯠꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯁ꯭ꯇ꯭ꯔꯤꯠ ꯚꯦꯟꯗꯔ 1,90,000 ꯑꯌꯥꯕ ꯄꯤꯔꯦ ꯑꯃꯁꯨꯡ ꯂꯨꯄꯥ ꯀꯣꯇꯤ 190 ꯁꯦꯟꯐꯝ ꯀꯥꯏꯊꯣꯛꯈ꯭ꯔꯦ꯫ ꯇ꯭ꯋꯤꯇꯔꯗ ꯊꯥꯒꯠꯄ ꯋꯥꯔꯣꯜ ꯑꯃꯗ श्री ꯃꯣꯗꯤꯅ ꯍꯥꯏ ꯃꯍꯥꯛ ꯁ꯭ꯋꯥꯅꯤꯇꯤ ꯁꯝꯕꯥꯠ ꯑꯁꯤ ꯀꯧꯔꯥꯡꯅ ꯉꯥꯏꯔꯤ꯫ ꯑꯈꯟꯅꯅ ꯋꯥꯔꯤ ꯁꯥꯅꯕ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯃꯙ꯭ꯌ ꯄ꯭ꯔꯗꯦꯁꯀꯤ ꯊꯕꯛ ꯀꯜꯂꯕ ꯁ꯭ꯇ꯭ꯔꯤꯠ ꯚꯦꯟꯗꯔꯁꯤꯡꯒꯤ ꯃꯔꯝꯗ ꯈꯟꯖꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯄꯤꯔꯒꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯃꯙ꯭ꯌ ꯄ꯭ꯔꯗꯦꯁꯇ ꯁ꯭ꯀꯤꯝ ꯑꯁꯤꯒꯤ ꯃꯈꯥꯗ ꯁ꯭ꯇ꯭ꯔꯤꯠ ꯚꯦꯟꯗꯔ 3.5 ꯔꯦꯖꯤꯁꯇꯔ ꯇꯧꯔꯛꯂꯦ ꯍꯥꯏꯕꯁꯤꯗ ꯃꯍꯥꯛ ꯅꯨꯡꯉꯥꯏꯕ ꯄꯣꯛꯏ꯫ ꯃꯣꯁꯀꯣꯗ ꯉꯁꯤ ꯑꯃꯁꯨꯡ ꯍꯌꯦꯡ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯁꯪꯍꯥꯏ ꯀꯣꯑꯣꯄꯔꯦꯁꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ACOꯒꯤ ꯃꯄꯥꯟ ꯊꯧꯔꯝ ꯃꯟꯇ꯭ꯔꯤꯁꯤꯡꯒꯤ ꯀꯥꯎꯟꯁꯤꯜꯒꯤ ꯃꯤꯐꯝꯗ ꯚꯥꯔꯠꯀꯤ ꯃꯄꯥꯟ ꯊꯧꯔꯝ ꯃꯟꯇ꯭ꯔꯤ ꯗꯣꯛꯇꯔ S. ꯖयशंकर ꯌꯥꯎꯒꯅꯤ꯫ ꯃꯁꯤ ꯀꯥꯎꯟꯁꯤꯜ ꯑꯁꯤꯒꯤ ꯑꯍꯨꯝꯁꯨꯕ ꯃꯤꯐꯝꯅꯤ꯫ ꯃꯤꯐꯝ ꯑꯁꯤꯗ ꯚꯥꯔꯠ ACOꯒꯤ ꯐꯨꯜ ꯃꯦꯝꯕꯔ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯒꯅꯤ꯫ ꯃꯃꯥꯡꯗ ꯀꯥꯎꯟꯁꯤꯜ ꯑꯁꯤꯒꯤ ꯃꯤꯐꯝ 2019ꯒꯤ ꯑꯦꯄ꯭ꯔꯤꯜꯗ ꯕꯩꯖꯤꯡꯗ ꯑꯃꯁꯨꯡ 2018ꯒꯤ ꯃꯦꯗ ꯕꯤꯁꯀꯦꯛꯇ ꯄꯥꯡꯊꯣꯛꯈꯤ꯫ ꯆꯍꯤ ꯑꯁꯤꯗ ꯔꯁꯤꯌꯥꯟ ꯐꯦꯗꯔꯦꯁꯟꯒꯤ ꯆꯤꯌꯥꯔꯃꯦꯟꯁꯤꯞ ꯃꯈꯥꯗ ꯚꯥꯔꯠꯅ ACOꯒ ꯋꯥꯔꯤ ꯁꯥꯅꯕꯗ ꯆꯥꯎꯅ ꯁꯔꯨꯛ ꯌꯥꯔꯤ꯫ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯃꯅꯤꯄꯨꯔꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯐꯥꯎꯕꯗ ꯀꯣꯚꯤꯗ-19ꯅ ꯅꯥꯔꯝꯕꯗꯒꯤ ꯐꯈꯤꯕ ꯃꯁꯤꯡ 5,933 ꯁꯨꯔꯦ꯫ ꯚꯣꯂꯨꯟꯇꯔꯤ ꯑꯣꯏꯅ ꯀ꯭ꯂꯥꯁ 9ꯗꯒꯤ 12 ꯐꯥꯎꯕꯒꯤ ꯁ꯭ꯀꯨꯜꯁꯤꯡ ꯁꯔꯨꯛ ꯈꯔ ꯑꯃꯨꯛ ꯍꯟꯅ ꯍꯥꯡꯗꯣꯛꯅꯕ ꯆꯠꯅ ꯀꯥꯡꯂꯣꯟ ꯊꯣꯛꯈ꯭ꯔꯦ꯫ ꯀꯦꯟꯗ꯭ꯔꯒꯤ ꯂꯧꯎ-ꯁꯤꯡꯎ ꯃꯟꯇ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯁꯤꯡ ꯇꯣꯃꯔꯅ ꯉꯔꯥꯡ ꯚꯤꯗꯤꯑꯣ ꯀꯣꯟꯐꯔꯦꯟꯁꯤꯡꯒꯤ ꯈꯨꯠꯊꯥꯡꯗ ꯔꯥꯖ꯭य 8ꯗ ꯕꯦꯝꯕꯨ ꯀ꯭ꯂꯁꯇꯔ 12 ꯍꯥꯡꯗꯣꯛꯈ꯭ꯔꯦ ꯑꯃꯁꯨꯡ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯉꯁꯤ ꯃꯙ꯭ꯌ ꯄ꯭ꯔꯗꯦꯁꯀꯤ ꯁ꯭ꯇ꯭ꯔꯤꯠ ꯚꯦꯟꯗꯔꯁꯤꯡꯒ ꯁ꯭ꯋꯥꯅꯤꯇꯤ ꯁꯝꯕꯥꯠ ꯄꯥꯡꯊꯣꯛꯀꯅꯤ꯫ ꯄꯥꯎ ꯂꯣꯏꯖꯔꯦ꯫